ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯀꯦ ꯁꯦꯝꯕꯤ ꯏꯅꯦ ꯇꯅꯧꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯆꯥ ꯏꯪꯈꯣꯜꯗꯒꯤ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯑꯣꯏꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯁꯦꯜ ꯂꯨꯄꯥ 10ꯗꯒ ꯂꯩꯔꯗꯤ ꯄꯤꯔꯛꯑꯣ, ꯏꯃꯥ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯀꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯃꯥ? ꯂꯨꯄꯥ 1 ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡꯒꯤ ꯐꯤ ꯁꯥꯅꯅꯕ ꯂꯪ ꯂꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯦ, ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯪ ꯂꯣꯏꯅ ꯂꯩꯊꯣꯛꯏꯕ? ꯅꯈꯨꯠꯇ ꯈꯔꯁꯨ ꯁꯦꯜꯗꯣ ꯄꯥꯏꯍꯧꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯅ ꯐꯤ ꯁꯥꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦ꯫ ꯏꯃꯥ, ꯑꯩꯅ ꯐꯤ ꯁꯥꯕꯗ ꯇꯣꯡꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯁꯥꯒꯤ ꯀꯔꯤꯝꯇ ꯂꯩꯖꯕ ꯐꯪꯍꯧꯕ ꯅꯠꯇꯦ꯫ ꯇꯥꯆꯧꯒ ꯄꯥꯕꯒꯅꯅꯦ ꯃꯤꯒꯤ ꯅꯨꯡ ꯍꯣꯟꯕ ꯌꯥꯎꯗꯨꯅ ꯁꯦꯜ ꯋꯥꯅ ꯇꯥꯟꯖꯕꯁꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯦꯡ ꯈꯔ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯅ ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯁꯤꯡꯕꯗ ꯑꯩꯒꯤꯅꯦ ꯐꯤ ꯁꯥꯕꯗ ꯇꯣꯡꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯦꯝꯗꯣꯏꯅꯣ ꯏꯃꯥ? ꯅꯪꯅ ꯀꯅꯥꯅ ꯇꯣꯜꯂꯤꯕ ꯁꯦꯜꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ? ꯅꯁꯥꯅ ꯐꯤ ꯁꯥꯗꯨꯅ ꯇꯣꯡꯂꯛꯄ ꯁꯦꯜ ꯑꯗꯨꯗꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯨ ꯌꯥꯗꯕ꯭ꯔꯣ? ꯅꯄꯥꯒ ꯅꯕꯨꯡꯒꯅ ꯃꯣꯏꯅ ꯊꯣꯛꯄ ꯁꯤꯟꯖꯒꯅꯤ, ꯃꯗꯨꯗ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯁꯦꯜꯒ ꯑꯃꯨꯛ ꯁꯤꯡꯕꯤꯔꯤꯕꯣꯏꯔꯦ꯫ ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯁꯥꯎꯔꯤꯗꯨꯅ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯥꯏꯁꯦ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯀ꯭ꯋꯥ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯈꯜꯂꯤꯅꯦꯕ? ꯍꯩ, ꯑꯩꯅ ꯆꯥꯕ ꯊꯛꯄꯗ ꯄꯥꯟꯅꯔꯛꯀꯅꯨ꯫ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ, ꯆꯥꯕ ꯐꯥꯎꯕ ꯏꯅꯤꯡ ꯇꯝꯅ ꯆꯥꯕ ꯐꯪꯖꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯈꯪꯉꯕ? ꯏꯃꯥꯅ ꯆꯥꯕꯗ ꯑꯩꯅ ꯌꯦꯡꯁꯤꯟꯕꯒꯤ ꯅꯠꯇꯦ꯫ ꯏꯃꯥꯅ ꯆꯥꯔꯤꯕ ꯄꯣꯠ ꯑꯗꯣ ꯑꯐꯕ ꯄꯣꯠ ꯑꯣꯏꯔꯕꯗꯤ ꯐꯩ, ꯃꯗꯣ ꯑꯔꯦꯝꯕ ꯄꯣꯠꯅꯤ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯕ꯫ ꯃꯗꯨꯗ ꯅꯣꯡꯃꯒꯤ ꯏꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯇꯨꯡꯁꯤꯜꯂꯕꯗꯤ ꯆꯦꯡ ꯐꯥꯎꯕ ꯋꯥꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯗꯨꯅꯅꯦ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇꯪ ꯊꯥꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏꯒ ꯉꯥꯡꯅꯔꯒ ꯂꯩꯗꯅꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩ ꯁꯣꯠꯄ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯆꯥꯔꯨꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯧꯍꯜꯂꯨ꯫ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯑꯩ ꯌꯣꯠꯄ ꯌꯥꯗꯦ꯫ ꯉꯥꯔꯧꯒꯗꯣ ꯈꯔ ꯍꯥꯎꯅ ꯁꯤꯜꯂꯝꯃꯨ꯫ ꯐꯅꯦꯛꯁꯦ ꯑꯝꯇ ꯐꯧꯗꯣꯛꯎꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯥꯟꯅ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯊꯔꯨꯈꯤꯒꯦ꯫ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯍꯥꯎꯅꯕ ꯁꯤꯟꯗꯣꯔꯤꯕꯅꯣ? ꯏꯟꯁꯥꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯑꯔꯩꯕ ꯈꯔ ꯍꯦꯛꯑꯒ ꯊꯣꯡꯉꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝ ꯇꯧꯕ ꯏꯃꯥꯅꯣ ꯈꯪꯗꯦꯕ꯫ ꯃꯤꯒꯤ ꯃꯃꯥꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯐꯅꯦꯛ ꯐꯤꯔꯣꯜꯁꯤꯅ ꯍꯣꯡ ꯍꯣꯡꯗꯅ ꯁꯦꯠꯀꯅꯤ, ꯑꯗꯨꯒ ꯁꯨꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯪꯗꯦ꯫ ꯍꯅꯨꯊꯪꯗ ꯑꯀꯦ ꯑꯃꯧꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯂꯤꯕ, ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯦꯅꯦ꯫ ꯊꯣꯏꯕꯤꯆꯥ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁ, ꯏꯃꯥ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯅꯣ? ꯑꯩꯁꯦ ꯅꯅꯝꯃꯄꯥꯛꯄꯤꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗꯅꯦ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤꯕꯅꯤ꯫ ꯏꯃꯥ, ꯑꯁꯤ ꯃꯇꯤꯛ ꯁꯤꯃꯇꯪ ꯆꯠꯄꯗ ꯐꯅꯦꯛ ꯑꯍꯟꯕ ꯐꯤ ꯑꯍꯟꯕ ꯁꯦꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯕꯣ? ꯍꯩ, ꯐꯤꯖꯦꯠ ꯆꯛꯆꯥ ꯂꯨꯅ ꯅꯥꯟꯕ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕꯅꯤꯅꯦ, ꯈꯪꯉꯕ? ꯑꯗꯨꯅꯅꯦ ꯅꯥꯟꯅ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯀꯗꯕ, ꯁꯦꯜ ꯄꯥꯏꯕ ꯃꯥꯟꯅꯅꯕ꯫ ꯁꯦꯜꯗꯤ ꯌꯥꯎꯗꯅ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥ ꯆꯥꯔꯨꯒꯦ ꯍꯥꯏꯅꯣꯕ? ꯍꯣ, ꯁꯦꯜ ꯂꯩꯇ꯭ꯔꯕꯁꯨ ꯀ꯭ꯋꯥ ꯆꯥꯕꯗꯤ ꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯅꯅꯦ ꯁꯣꯠꯂꯒ ꯆꯥꯔꯨꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯪꯁꯤ ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯔꯣꯏ, ꯈꯔꯁꯨ ꯏꯖꯠ ꯂꯩꯕ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯁꯦꯜ ꯁꯣꯠꯄꯗ ꯌꯥꯝꯅ ꯍꯩꯅꯕꯤ ꯑꯣꯏꯒꯅꯨ꯫ ꯑꯣ, ꯏꯃꯥ ꯁꯥꯕꯤꯌꯥ, ꯁꯦꯜꯗꯣ ꯁꯣꯠꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯄꯤꯔꯛꯑꯣꯗꯅ ꯁꯦꯜꯗꯣ꯫ ꯁꯦꯜꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯣꯠꯂꯒ ꯆꯥꯕ ꯇꯥꯕ꯫ ꯏꯃꯥ, ꯁꯦꯜꯗꯣ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯕ ꯄꯣꯠ ꯑꯗꯨꯗ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯅ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯍꯜꯂꯦ, ꯃꯗꯨꯁꯨ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯦ, ꯍꯤꯡꯂꯤꯉꯩꯁꯤꯗ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯁꯤꯔꯒ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯀ꯭ꯋꯥ ꯋꯥꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯒ ꯉꯥꯡꯅꯔꯒ ꯂꯩꯔꯤꯉꯩꯗꯅꯦ ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯩꯅꯦ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯇꯣꯛꯄꯒꯤꯗꯤ ꯅꯪ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯏꯃꯥꯕꯨ ꯁꯣꯠꯄ ꯌꯥꯝ ꯍꯩꯗꯥꯏꯅꯦ, ꯍꯣꯔꯦꯟꯁꯨ ꯁꯣꯠꯂꯒ ꯆꯥꯎ꯫ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ, ꯄꯤꯕ ꯉꯝꯃꯣꯏ꯫ ꯊꯣꯏꯕꯤꯆꯥ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯉꯝꯃꯤꯕꯅꯣ? ꯑꯩꯅ ꯈꯔ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯋꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯇꯧꯁꯅꯨ ꯇꯧꯁꯅꯨ, ꯊꯦꯝꯃꯒ ꯁꯦꯜ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯀ꯭ꯋꯥ ꯆꯥꯕ ꯊꯦꯡꯈꯤꯅꯤ, ꯆꯠꯂꯒꯦ꯫ ꯇꯅꯧꯕꯤ ꯌꯨꯝꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫
ꯃꯥꯒꯤꯗꯤ ꯃꯐꯤ ꯃꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠ ꯆꯥꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯕ ꯑꯁꯤꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯣꯏꯔꯦ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ ꯃꯧ ꯅꯍꯥꯅꯣ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯃꯪꯂꯦꯝꯕꯤ, ꯑꯩꯁꯤꯕꯨ ꯑꯋꯣꯏꯃꯛꯀꯤ ꯅꯍꯥꯒ ꯃꯥꯟꯕ꯭ꯔꯥꯕ? ꯑꯣ, ꯏꯟꯗꯣꯝꯆꯥꯅ ꯁꯦꯠꯇꯣꯔꯛꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯅꯍꯥ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯏꯟꯗꯣꯝꯆꯥꯗꯤ ꯀꯦꯕ ꯃꯧꯕꯁꯨ ꯀꯟꯖꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯐꯖꯕ ꯍꯟꯗ꯭ꯔꯤꯗ꯫ ꯃꯪꯂꯦꯝꯕꯤ, ꯅꯪꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯟꯗꯣꯝꯆꯥꯗꯤ ꯍꯔꯥꯎꯕꯅ ꯏꯁꯥꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯁꯤꯃꯨꯛꯅꯦ ꯄꯦꯟꯕ ꯑꯅꯤ ꯁꯨꯗꯦ꯫ ꯑꯗꯣ ꯃꯪꯂꯦꯝꯕꯤ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯀ꯭ꯋꯥ ꯑꯍꯥꯎꯕ ꯑꯃꯇ ꯇꯞꯄꯛꯎ꯫ ꯍꯣꯏ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯇꯞꯄꯛꯀꯦ꯫ ꯃꯪꯂꯦꯝꯕꯤ, ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇꯪꯒ ꯆꯥꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯕꯗꯤꯅꯦ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯅꯃꯥꯟꯅꯕꯤ ꯊꯔꯣ ꯍꯣꯏ, ꯕꯤꯃꯣꯂꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯃꯈꯣꯏꯒꯗꯤ ꯑꯝꯇ ꯄꯨꯟꯗ꯭ꯔꯕꯣ? ꯑꯁ ꯃꯪꯂꯦꯝꯕꯤ, ꯃꯈꯣꯏꯗꯤ ꯆꯃꯣꯠꯅꯕꯤ ꯉꯥꯛꯇꯅꯤ꯫ ꯁꯛꯊꯤꯕꯤ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯑꯩ ꯃꯣꯏꯒ ꯄꯨꯟꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯍꯥ ꯅꯣꯏꯒꯨꯝꯕꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯋꯥꯈꯜꯒꯁꯤ ꯅꯧꯊꯣꯔꯛꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯟꯗꯣꯝꯆꯥ, ꯑꯍꯜ ꯃꯁꯦꯜ ꯄꯨꯜꯂꯗꯤ ꯑꯍꯟ ꯑꯣꯏꯔꯕꯣꯏꯇ ꯅꯤꯡꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯒ ꯄꯨꯜꯂꯒꯅ ꯅꯍꯥ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯟꯗꯣꯝꯆꯥꯁꯨ ꯅꯍꯥ ꯑꯣꯏꯊꯣꯔꯛꯏꯁꯤꯗꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯆꯨꯝꯂꯕꯅꯤ꯫ ꯁꯦ ꯏꯟꯗꯣꯝꯆꯥ, ꯀ꯭ꯋꯥ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯀ꯭ꯋꯥꯁꯦ ꯑꯝꯇ ꯍꯥꯎꯅ ꯆꯥꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯦꯅ ꯍꯦꯛ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯟꯗꯣꯝꯆꯥꯕꯨ ꯑꯌꯨꯛ ꯉꯟꯅ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯏꯁꯤꯕꯨ ꯆꯥꯛꯀ ꯆꯥꯕꯤꯔꯛꯑꯕꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ, ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯒꯤ ꯇꯧꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯗꯤꯅꯦ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀ꯭ꯋꯥ ꯆꯥꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥ ꯇꯣꯛꯄꯒꯤ ꯑꯃꯁꯨ ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯗꯣ ꯃꯪꯂꯦꯝꯕꯤ, ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥ, ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤꯗ꯫ ꯏꯟꯗꯣꯝꯆꯥꯅ ꯂꯥꯛꯏꯁꯤꯗꯤ ꯑꯩ ꯊꯣꯡ ꯍꯥꯡꯕꯗ ꯉꯥꯏꯔꯤ꯫ ꯑꯣ, ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯤꯌꯦ, ꯑꯗꯨꯅ ꯉꯟꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯍꯜꯂꯛꯏ꯫ ꯕꯦꯝꯃ, ꯆꯥꯎꯊꯣꯏꯗꯣ ꯌꯥꯝꯅꯕꯨꯗꯤ ꯆꯝꯖꯕ ꯑꯉꯥꯡꯅꯤ, ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ꯫ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯍꯦꯛ ꯊꯣꯛꯄꯒ ꯅꯨꯄꯤ ꯅꯍꯥ ꯑꯇꯣꯞꯄꯗ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯊꯥꯗꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯁꯤꯈ꯭ꯔꯕꯤ ꯑꯗꯨꯒ ꯃꯋꯥ ꯂꯩꯅ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯅꯨꯄꯥ ꯑꯄꯪꯕ ꯐꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯔꯥꯜ ꯑꯍꯣꯏ ꯆꯠꯄꯗꯤ ꯎꯗ꯭ꯔꯤ꯫ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯗ ꯐꯪꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯋꯥꯍꯩ ꯑꯊꯤꯕ ꯉꯥꯡꯗꯦ, ꯍꯔꯥꯎ ꯐꯖꯅ ꯂꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯃꯑꯣꯡ ꯑꯃꯅꯤ, ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯈꯦꯠꯄ ꯍꯩꯈ꯭ꯔꯕ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯏꯟꯗꯣꯝꯆꯥ, ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯕꯗꯣ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯄꯥꯈꯪꯒ ꯈꯪꯅꯕꯅꯦ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯁꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕ ꯐꯥꯎꯕꯗ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯩ ꯏꯟꯗꯣꯝꯆꯥ꯫ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏ ꯈꯪꯉꯨꯅꯤꯒꯦ? ꯃꯪꯂꯦꯝꯕꯤ, ꯏꯀꯥꯏ ꯈꯪꯃꯟꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯔꯤꯕꯗꯣ꯫ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕꯕꯨ ꯐꯩ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯃꯇꯧ ꯃꯥꯟꯗꯅ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅꯅꯦ ꯅꯪ ꯀꯣꯟꯅ ꯋꯥꯍꯧꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯏꯕꯦꯝꯃ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯋꯥ ꯃꯌꯥꯝꯁꯦ ꯏꯟꯗꯣꯝꯆꯥ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯄꯣꯠꯇꯦ꯫ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯪꯉꯝꯕꯅꯤ, ꯏꯟꯗꯣꯝꯆꯥꯅ ꯇꯥꯛꯄꯤꯕꯗꯒꯤ ꯈꯔ ꯁꯤꯡꯕ ꯍꯧꯔꯛꯏ ꯏꯟꯗꯣꯝꯆꯥ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯄꯪꯗꯥꯏ ꯁꯨꯗꯥꯏꯅꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯉꯝ ꯆꯥꯅꯔꯕ ꯃꯇꯝ, ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯦꯛ ꯄꯪꯊꯗꯅ ꯂꯩꯔꯗꯤ ꯃꯤꯅ ꯅꯪꯕꯨ ꯂꯥꯛꯆꯒꯦ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯇꯤꯛ ꯂꯥꯎꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯦ ꯄꯪꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯄꯨꯛ ꯐꯝꯃꯟꯗꯅ ꯑꯩꯒꯤ ꯄꯥꯟ ꯗꯨꯀꯥꯟꯒꯁꯦ ꯃꯨꯠꯇꯣꯏ ꯇꯧꯔꯦ꯫ ꯑꯩꯅ ꯈꯔ ꯌꯥꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯅꯦ ꯄꯣꯠꯀ ꯁꯣꯠꯂꯒ ꯆꯠꯈꯤ, ꯑꯗꯨꯒ ꯁꯤꯡꯉꯛꯇꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯛ ꯐꯔꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯄꯣꯠꯀ ꯑꯃꯠꯇ ꯁꯣꯠꯍꯜꯂꯣꯏ꯫ ꯉꯥꯏꯈꯣꯅꯦ ꯃꯪꯂꯦꯝꯕꯤ, ꯅꯪꯁꯨ ꯄꯣꯠ ꯁꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯁꯣꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤ ꯀꯅꯥꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯆꯥꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯄꯣꯠꯇꯦ꯫ ꯑꯗꯨꯗꯅꯦ ꯂꯩꯇꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯗꯤ ꯅꯪꯁꯨ ꯁꯥꯎꯔꯨꯈꯤꯅꯨꯗ꯫
Maduda sauraga nangi posit ado watkanini nangbo. Indomcha, kananabu henman kreda. Hoi, athu akai nangna dabagi poto solabasu yai, sochauba. Lekai masel haibasidi khara sotnaba tari. Aduba indomcha, makoina solaga laukiba pot adugi mamala dudine. Pifam thokta braba. Makoidi laukhraga supi piroi haibadudi. Aigi pandukala sibu makoi mama mapagi oiraboi ningaba haibanida. Aidine, ngasidi khaluraga khoitokse. Paksauda sauningay indomcha. Kanagi kulanghang phawba pot sotuna pukiba yauribani. Madu phawbane ai karimata haidabani. Manglembi yarese saururanu mai pijarakanida. Ado nangisi ngasigidine aina kulanghang oibro. Miga amta pot lebala amdribo. Khoi indomcha ahanbani. Aisu dukan hangba kuidri. Chaka amata thongdribani. Pungdi phana yamna butaramani. Aigi nupado chak chanana balaani. Hai, Manglembi, nangbu chak amta thongdribo. Chakhumdubu chak chagi changubada karimta lehudine. Haima, tamo, nang chak chaba lakpiraba. Hoine, ai thabak mafamdagi chak chabagi matam yorina laabani. Nangbu chak thongdribo. Hoi, chak amta thongdri. Nangdi ngasai makai kari tawraga leiriba. Asuk thengnaba phawbada pan dukan aduda sangduna leirabro. Nateda, indomchana kwa leiba lakpaduda tammaga leiringaida thengdokre. Ai chakdo loisilagi ngakta ngaibiro. As thabakna thabak chinbane chak amung ngairaga leidoiro. Ibungo chak thoy. Chak pu kayam kuibano Manglembidi thabak tawbada yamna yangbani. Thuni hek loisinjani saubirono. Hoi indomcha. Manglembi, aigi se kaya tare. Indomcha lupa taradani. Manglembi, aigi sengau dubu yumda thamama maleni he. Aise pairam ba pose hek ne ngauraga thamamba. Kamdau ni tawrisidia. Nangi silse horen ai lakpado oina pirage yaba natro. As indomcha. Kulanghang ni soti solaning daban. Phari yaudrabani na karidi upai le. Horen hek soidana pibiro. Hoida pini ai chale ko. Mana ngasai dagi wathi ngangi sidi sel yaraktabagi limsa chaba yanaba ngangi oira male. Hanagi kwa chaki basing adugi sel somta pide. Aina khara ngangandaba sidane moyam nungaire. Aina nangse masigi makke sembi nupi siga wari sanaranu hairabana chaba. Magi hekta buliba makhaine nang nathong masak amta khangoi. Mana afaba wa amata nangonda hairoi. Mana afaba amta nangonda takpigadaba leite. Masiga wari sanaraga leibagi natro. Numit yungnaba phawbada chak phawba loisalamdribase. As tamo yare lauda nangang pirano. Aine chak loisinkhige. Hai aina ngangningduna ngangba natene. Nangna pandukan phamnaga imung khara chakhotpa thugadra hairaga hena puthahangadabagi oiragadine phamurano. Mina solaga nangna sum yaraga leiradi kamdongna chakthokkadoino. Nachin palibdo khara ngang. Yade habadu khara khanghalo. Nong nini ase shotkibane. Tha ama phajilagdaba phawbada sel pithoktaba miduda nangna sum potla holaga leire. Adum puthaba tabane adunadi. Karbar tawba haibasidine. Nasagi kana hobagi khalo. Nangi dudine. Mingonda arembada ye leibaga chap mane. Aina somda thabak suraga nangi poche hape. Aduga nangna lemna pithoga leire. Tamo yare. Ai ngasidagi mi amata potga sotke haiba yararoi. Ai ngasidagi ne chinse khara ngangba haurage. Yare. Ai chak thongukhige ngahak ngaibiro. Hoi thuna losilo. Mina ngairaga leiramani. Masigi indomcha tanawbisina tawse saise. Hanubi mana phane kampanga setladana. Yengningdabana. Ahaloire khangadi kharasu machu amam arak setludana lemna. Adudi tawdi. Makke semdana mingonda wathi warim khara ngangduna lemja chaba yaba thiribani. Maduda aigi nupi asisu yauribani. Masune khara chaidadi yaroi tawri. Tanawbi lambida thengnaba mi khuding wari saduna leirami. Safaba amadi mani thoiba mapa macha thabak suruduna halaklami. Bema chak loirabro. Loire baba thiraga loi thamamabani. Adudi chathoknaba tawrasiko. Nabunga aikhoi anisu thabak mafamdagi chak lamankhidana. Hana chaba laabani. Namadi kai chakre. Chak chananaba kaururudana. As baba ngasai ayuktagi kwa charurage haidana thokibadagi hanjalaktri.
ꯅꯃꯥꯅ ꯆꯠꯈꯤꯕ ꯊꯕꯛꯄꯨ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯊꯦꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯨ ꯃꯗꯨꯅꯤ꯫ ꯃꯥꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯤꯁꯤꯡꯗꯤꯅꯦ ꯃꯥ ꯎꯕꯗ ꯀꯥꯏꯗꯅ ꯆꯦꯟꯅꯔꯕꯅꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯈꯔꯁꯨ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯃꯈꯩ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯃꯥꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯅꯍꯥꯅ ꯁꯦꯠꯀꯗꯕ ꯀꯅꯥꯒꯤ ꯃꯆꯨ ꯑꯌꯥꯛ ꯑꯔꯥꯛ ꯁꯦꯠꯆꯟꯗꯨꯅ ꯆꯠꯄꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯅꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯕꯨꯡꯉꯣ, ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ ꯅꯃꯥꯅꯤ꯫ ꯅꯈꯣꯏꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯦ ꯑꯩꯅ ꯐꯅꯌꯥꯝꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯍꯩꯃꯥ, ꯃꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯉꯟꯅ ꯍꯜꯂꯛꯑꯦꯗꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯝꯃꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯏꯃꯥ, ꯀꯥꯏꯗꯒꯤ ꯈꯨꯠꯁꯨꯃꯟꯒ ꯐꯪꯖꯦ? ꯊꯕꯛ ꯁꯨꯕ ꯂꯣꯏꯗ꯭ꯔꯤ꯫ ꯄꯥꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯤ꯫ ꯏꯃꯥ, ꯅꯪꯁꯦ ꯀꯣꯏꯆꯠ ꯆꯠꯇ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ꯭ꯔꯣ? ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯋꯥꯊꯤ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯑꯩꯅ ꯀꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯨꯔꯤꯕꯅꯣ ꯏꯕꯨꯡꯉꯣ? ꯑꯩꯅꯅꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯈꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯏꯁꯥꯒꯤ ꯏꯅꯤꯡ ꯇꯝꯖꯕꯒꯤ ꯍꯛ ꯆꯥꯎꯅ ꯂꯩ꯫ ꯑꯗꯨꯅ ꯆꯠꯅꯤꯡꯉ ꯆꯠꯀꯅꯤ, ꯃꯗꯨꯗ ꯅꯈꯣꯏꯅ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯁꯨꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯆꯈꯤꯕꯗꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯀꯔꯤ ꯍꯥꯏꯒꯦ? ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯉꯥꯡꯕ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯌꯨꯝꯒꯤ ꯍꯣꯠꯅꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯪꯗꯕꯅ꯫ ꯊꯕꯛꯁꯨ ꯂꯩꯔꯦ, ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯈꯛ ꯅꯪꯅ ꯊꯅꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯆꯨꯝꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯊꯕꯛꯁꯨ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯁꯦ ꯅꯍꯥ ꯅꯠꯇꯦ꯫ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯀꯦꯗꯅ ꯃꯧꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯣꯏꯅꯃꯛ ꯀꯦ ꯁꯦꯝꯗꯨꯅ ꯆꯠꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯋꯥꯔꯕꯅꯤ꯫ ꯅꯪꯅ ꯃꯇꯦꯡ ꯈꯔꯗꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯡꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯌꯨꯝꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯗꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤꯃꯇ ꯈꯟꯗꯕꯒꯤꯅꯤ ꯁꯤꯔꯣ ꯃꯣꯏ ꯕꯕꯥꯅ ꯇꯥꯍꯜꯂꯤꯕꯁꯦ? ꯃꯃꯥ, ꯅꯪ ꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯦ ꯅꯪꯒꯤ ꯅꯁꯥꯗ ꯚꯥꯞ ꯇꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯁꯦ ꯅꯍꯥꯋꯥꯏꯗꯒꯤ ꯉꯥꯡꯅꯕ ꯌꯥꯔꯛꯇꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯟ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯃꯣꯏ ꯕꯕꯥꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯃꯤꯅꯣ? ꯅꯪꯅ ꯅꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯂꯟ ꯊꯨꯝ ꯇꯨꯡꯁꯤꯟꯕ ꯉꯝꯂꯒꯦ? ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯅꯪꯃꯨꯛ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥꯗꯤꯅꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯁꯨ ꯅꯪꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ꯫ ꯇꯥ ꯕꯦꯔꯥꯗ ꯂꯩꯔꯝꯂꯕꯗꯤꯅꯦ ꯑꯩ ꯁꯅꯥꯅ ꯄꯨꯡꯅꯝ ꯌꯣꯝꯃꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯁꯦꯠꯆꯕ ꯐꯪꯗꯦ꯫ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯏꯃꯥꯅ ꯄꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤꯁꯤꯕꯨ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯏꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯍꯟꯊꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯕꯗꯣ ꯇꯣꯛꯑꯣ ꯏꯃꯥ꯫ ꯍꯩ, ꯅꯈꯣꯏꯁꯨ ꯑꯃꯗ ꯅꯋꯥ ꯂꯧꯗꯦ꯫ ꯅꯄꯥ ꯅꯆꯥ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯅꯈꯣꯏ ꯄꯨꯟꯅ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩ ꯏꯊꯟꯇꯅꯤ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ꯫ ꯑꯗꯨꯕꯨꯗꯤ ꯐꯩ, ꯇꯧ ꯇꯧ꯫ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯇꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯪꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯅꯈꯣꯏꯕꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅꯦ ꯁꯤꯕꯗ ꯐꯥꯎꯕ ꯀꯨ ꯊꯥꯡꯗꯣꯛꯄꯤꯅꯅꯕ ꯃꯤ ꯂꯥꯛꯑꯣꯏ꯫ ꯇꯅꯧꯕꯤ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯃꯇ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯏꯃꯥꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯀꯩꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏꯁꯤꯕꯣ? ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯄꯥꯕꯕꯨ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇ꯭ꯔꯤꯕꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯅꯤ ꯕꯥꯕꯥ, ꯏꯆꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯥꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯌꯨꯝꯗ ꯂꯩꯍꯧꯕꯅ ꯐꯩ, ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯈꯜꯂꯤ꯫ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯈꯥꯔꯦ, ꯑꯣꯛꯑꯦ, ꯄꯦꯜꯂꯦ꯫ ꯏꯆꯥꯁꯥ, ꯏꯄꯥꯁꯨ ꯈꯪꯏ ꯅꯃꯥꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯄꯥ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕ꯫ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯥꯗꯣꯛꯄꯗꯤ ꯂꯥꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯥ, ꯏꯄꯥꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯄꯨ ꯆꯩꯕ ꯄꯥꯝꯂꯛꯇꯦ꯫ ꯑꯗꯨꯅ ꯅꯃꯥꯗ ꯅꯣꯡꯃꯗ ꯐꯥꯎꯕ ꯋꯥꯍꯩ ꯑꯊꯤꯕ ꯉꯥꯡꯂꯛꯈꯤꯗ꯭ꯔꯕ꯫ ꯅꯈꯣꯏꯁꯨ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯄꯥꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯔꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯃꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯃꯁꯥ ꯃꯊꯟꯇꯅ ꯈꯪꯖꯔꯛꯀꯅꯤ ꯍꯥꯏꯅ ꯄꯦꯟꯊꯣꯛꯂꯤꯕꯅꯤ꯫
ꯐꯔꯦꯁꯦ ꯏꯆꯥꯁꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ. ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯨ. ꯕꯦꯝꯃ, ꯅꯃꯥꯕꯨ ꯀꯧꯔꯨꯔꯣ, ꯆꯥꯛ ꯆꯥꯔꯁꯤ. ꯕꯥꯕꯥ, ꯂꯥꯝꯃꯒ ꯆꯥꯖꯅꯤ. ꯑꯩꯈꯣꯏ ꯆꯥꯗꯧꯗꯣ ꯍꯥꯟꯅ ꯆꯥꯎꯔꯁꯤ. ꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥ. ꯀꯧꯔꯨꯔꯣ ꯆꯠꯂꯣ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ. ꯍꯣꯏ ꯄꯥꯕ, ꯑꯩ ꯀꯧꯔꯛꯑꯒꯦ. ꯁꯥꯐꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠꯄꯨ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯉꯥꯡꯅꯕ ꯂꯧꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃꯗꯤ ꯃꯁꯥꯅ ꯈꯪꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯣꯛꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯣꯏꯕꯤꯆꯥ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥ ꯇꯅꯧꯕꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯃꯁꯝ ꯏꯐꯥ ꯐꯥꯔꯒ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ. ꯕꯦꯝꯃ, ꯅꯪꯅ ꯍꯟꯗꯛ ꯁꯥꯔꯤꯕ ꯐꯤꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯤꯍꯦ. ꯃꯁꯦ ꯌꯣꯜꯂꯨꯔꯅꯨꯀꯣ, ꯏꯃꯥ ꯌꯥꯝ ꯏꯅꯤꯡꯉꯤ. ꯃꯁꯤꯃꯒ ꯏꯜꯂꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯔꯝꯕ ꯃꯤ ꯀꯌꯥꯗ ꯂꯦꯟꯅꯔꯨꯒꯦ ꯈꯪꯅꯤꯗꯅ. ꯏꯃꯥ, ꯁꯤ ꯐꯤꯁꯤꯗꯤ ꯃꯤꯅ ꯁꯤꯡꯉꯝꯕꯅꯤ. ꯏꯃꯥꯅ ꯄꯥꯝꯂꯕꯁꯨ ꯁꯤ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯁꯥꯕꯤꯒꯦ. ꯀꯩꯅꯣ, ꯃꯤꯅ ꯁꯤꯡꯉꯝꯕꯅ ꯃꯔꯨꯔꯣ? ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ. ꯃꯤꯅꯒ ꯍꯥꯟꯅ ꯏꯜꯍꯟꯈꯤꯕ ꯌꯥꯔꯣꯏ. ꯑꯩ ꯍꯥꯟꯅ ꯏꯟꯒꯗꯧꯔꯤꯕꯅꯤ. ꯏꯃꯥ, ꯃꯤꯒꯤ ꯁꯦꯜ ꯄꯤꯔꯒ ꯁꯤꯡꯉꯝꯃꯕꯁꯤꯕꯨ ꯄꯤꯗꯕ ꯌꯥꯔꯣꯏ. ꯑꯗꯨꯒ ꯐꯤꯁꯤꯗꯤꯅꯦ, ꯃꯧꯅ ꯍꯥꯟꯅ ꯏꯟꯒꯗꯕ ꯑꯌꯥꯛꯄ ꯃꯆꯨꯅꯤ. ꯏꯃꯥꯅ ꯏꯟꯕꯗ ꯂꯦꯝꯖꯔꯣꯏ. ꯑꯗꯨꯅ ꯃꯆꯨ ꯈꯔ ꯏꯪꯕ ꯑꯣꯏꯅ ꯁꯥꯒꯤ ꯃꯥꯒꯤꯗꯤ. ꯑꯦ, ꯑꯩꯕꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅꯤꯡꯉꯛꯈ꯭ꯔꯕꯣꯏꯔꯦꯗ. ꯃꯤꯅ ꯑꯩꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯅꯅꯦ ꯏꯅꯦ ꯇꯅꯧꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ. ꯅꯃꯥ ꯑꯩꯗꯤꯅꯦ ꯃꯆꯨ ꯑꯃꯝꯕꯒ ꯆꯥꯟꯅꯗꯦ. ꯃꯆꯨ ꯑꯌꯥꯛ ꯑꯔꯥꯛꯁꯦ ꯑꯩꯒ ꯌꯥꯝꯅ ꯆꯥꯟꯅꯔꯤꯕ. ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯃꯁꯤꯒꯤ ꯐꯤꯁꯦ ꯑꯩ ꯏꯜꯂꯒꯗꯧꯔꯤꯕꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯀ꯭ꯋꯥ ꯈꯤꯇ ꯆꯥꯔꯨꯈꯤꯒꯦ, ꯂꯨꯄꯥ 10ꯗ ꯄꯤꯔꯛꯎꯁꯦ. ꯏꯃꯥ, ꯀ꯭ꯋꯥꯕꯨ ꯅꯣꯡꯃꯒꯤ ꯑꯃꯨꯔꯛ ꯆꯥꯔꯕꯗꯤ ꯌꯥꯔꯦ. ꯏꯃꯥꯅ ꯅꯣꯡꯃꯗ ꯀ꯭ꯋꯥ ꯆꯥꯊꯣꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯇꯨꯡꯁꯤꯜꯂꯕꯗꯤ ꯁꯅꯥ ꯐꯥꯎꯕ ꯂꯦꯞꯁꯤꯟꯕ ꯌꯥꯔꯅꯤ. ꯑꯐꯕ ꯄꯣꯠꯇ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ. ꯐꯠꯇꯕ ꯄꯣꯠꯇ ꯁꯨꯝ ꯆꯥꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯁꯥꯁꯨ ꯁꯣꯛꯀꯅꯤ. ꯑꯃꯨꯔꯛ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯄꯨ ꯆꯥꯒꯗꯕꯅꯤ. ꯍꯌꯦꯡ ꯀꯣꯟꯅ ꯁꯤꯔꯒ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯐꯖ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ. ꯏꯕꯦꯝꯃ, ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ. ꯅꯃꯥ ꯑꯩ ꯈꯔ ꯂꯧꯅꯤ ꯅꯪꯕꯣ. ꯂꯩꯁꯥꯕꯤꯅꯤꯕ ꯀꯥꯎꯔꯕ꯭ꯔꯣ? ꯅꯣꯏꯕꯨ ꯅꯄꯥ ꯈꯨꯅꯨꯡ ꯆꯨꯕꯁꯤ ꯂꯧꯔꯗꯤ ꯅꯈꯣꯏ ꯃꯤꯅ ꯑꯃꯠꯇ ꯎꯁꯤꯠꯂꯔꯣꯏꯅꯦ. ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯅꯕꯨꯡ ꯐꯪꯉꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ. ꯅꯄꯥ ꯂꯧꯗꯅ ꯅꯪ ꯐꯪꯉꯦ. ꯂꯩꯁꯥꯕꯤꯅꯤꯗ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ. ꯅꯣꯡꯃꯇ ꯀꯦꯃꯧꯗꯅ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯅꯦ. ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯀꯣ. ꯏꯃꯥ, ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ. ꯀꯔꯤꯒꯤ ꯀꯦꯕ ꯃꯧꯕ ꯄꯥꯝꯃꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯏꯃꯥ, ꯌꯨꯝꯒꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯕ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯦꯃꯧꯗꯅ ꯁꯨꯝ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯍꯦꯟꯅꯅꯕꯅꯤ. ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦ. ꯁꯦꯠꯐꯝ ꯊꯣꯛꯄ ꯈꯔ ꯁꯦꯠ ꯆꯥꯔꯒ ꯂꯣꯏꯔꯦ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯊꯦꯡꯅꯅꯤ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯊꯦꯡꯅꯕ ꯇꯥꯕ. ꯅꯐꯤ ꯅꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠ ꯆꯥꯗꯅ ꯀꯦꯃꯧꯗꯅ ꯂꯩꯔꯕꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯅ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥ ꯃꯥꯟꯅꯔꯒ ꯐꯖ ꯐꯖꯔꯕ ꯐꯤ ꯃꯌꯦꯛꯅꯦ ꯂꯩꯔꯨꯁꯤ ꯀꯩꯊꯦꯜꯗꯒꯤ. ꯏꯆꯥꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯐꯤ ꯁꯥꯗꯣꯏꯅꯣ? ꯋꯥꯅ ꯁꯦꯜ ꯇꯥꯟꯗꯣꯏꯅꯣ? ꯅꯈꯨꯠ ꯄꯣꯛꯅꯕꯅꯤ. ꯅꯄꯥꯒ ꯅꯕꯨꯡꯒꯅ ꯁꯨꯖꯅꯤ. ꯑꯩꯗꯤꯅꯦ ꯅꯕꯨꯡꯁꯤꯁꯨ ꯊꯕꯛ ꯁꯨꯔꯨꯔꯅꯨ. ꯅꯄꯥ ꯃꯊꯟꯇ ꯁꯨꯖꯅꯤ ꯍꯥꯏꯔꯤꯕꯅꯤ. ꯃꯥꯅ ꯑꯩꯒꯤ ꯋꯥ ꯂꯧꯗꯦ. ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯄꯥꯒ ꯅꯕꯨꯡꯒꯅ ꯐꯪꯂꯛꯄ ꯁꯦꯜꯗꯣ ꯅꯪꯉꯣꯟꯗ ꯄꯥꯏꯍꯟꯕꯗꯥꯏꯅꯦ. ꯑꯗꯨꯅꯅꯦ ꯐꯤ ꯐꯖꯕ, ꯐꯅꯦꯛ ꯐꯖꯕ ꯂꯩꯊꯣꯛꯎꯁꯤ. ꯑꯗꯨꯒꯅꯦ, ꯏꯃꯥꯗꯤ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯈꯟꯗꯦ. ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗꯅꯦ ꯅꯪ ꯂꯩꯇꯕ ꯌꯥꯔꯣꯏꯀೋ. ꯏꯃꯥ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯐꯖꯩ. ꯅꯃꯥ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯕꯨ ꯀꯔꯤꯒꯤ ꯐꯖꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯅꯤ, ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯨ. ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯀꯣꯛ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ. ꯁꯦꯜꯗꯤ ꯂꯩꯇꯅ ꯑꯀꯦ ꯑꯃꯧꯗ ꯊꯥꯗꯔꯒ ꯌꯨꯝꯒꯤ ꯀꯔꯤ ꯆꯥꯎꯈꯠꯄꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯇꯪꯅ ꯍꯣꯠꯅꯔꯕꯗꯤ ꯆꯥꯎꯈꯠꯄ ꯋꯥꯒꯅꯤ. ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯄꯨꯟꯅ ꯍꯣꯠꯅꯔꯕꯗꯤ ꯀꯔꯤꯒꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ? ꯏꯃꯥ, ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯔꯣ. ꯌꯨꯝꯒꯤ ꯑꯋꯥꯕꯁꯨ ꯈꯔ ꯈꯪꯕꯤꯌꯨ. ꯄꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯛꯂꯤ. ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤ. ꯃꯁꯤ ꯃꯌꯥꯝꯁꯦ ꯎꯔꯨꯕꯗ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯇꯥꯆꯧꯒ ꯑꯩꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯏꯃꯥ ꯄꯥꯕ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯤ ꯌꯥꯝꯅ ꯂꯥꯏ. ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ.
Ibema, nangna mateng tawraga kayambu chawkhatorige ha migi minai oiraga thabak suraga kadaidagi nungairoktorige phana kanna surabasu mapoksimagine nungaiba ngamoroidabani adunane nangsu ina kaira khunba nupa amada nayung thok panthoko adugane nama aisune wakhalse jat jat khalibani ima mipum khudingma senjau paiba mi loina oiraga horakpa nati lairabadagi horakpa ngaktani aduga ima nachadi wakhal thenbi nate aidi lairababu lanthengna nongmadi soidana nungai halaknaba honagani aduga ima nangna khaliba wakhaldo ngai hakini nangna lairei matik chade khaliba ipase nangna mapok tare lapok labasu ipagumba matik chaba midi kaida su phangloi simadi khangjinbiyo e madudi nangna napabu nushibagi pangthata thagatbagi wani lairaba amata nungairakhiba yaudri aidine haibi horisini nang ainane yumda lairingai asida matik chaba sel paiba nupada thajaba pami imani yum thadoga kaichake haino laira chudanaba napa asi manakta leiraga punsi loisingkiba pami aidi adunane atopa sel paiba napa amagi manakta leirudoribani ibema ngasi nangna wana phi saduna sel taliba setningba chaningba amatana ningthungdribado napa matik chaba amada leirabadi nangi karimata watlaroidabani adunane nangsu imana haiba yaw napa lairaba asigi manakta leidana kanade ima yare to aidi khanbu khanjilude aduk amna tuguchaba wahi watado imagi chimbandagi thorakani haiba adubu imadi yamna wakhal motba nupi ama oiramne ima simadi tabikho nangna atopa nupade yum pankibada aikoina kaisu thengba ngamde adubu ima nangna chatkiba numit adudagi aigidi ima sikrabani nangbu imani haina amuk hana hairu masimadi khangjinbikho haima mama aibu leina sikrabani haiba ngamini he hai nangne mathonglai machadaba angangni icha ani dang pokpasida mama ai loba amte yaude mapa laira chudatnaba asidani makhoina achumbada khaliba aina harisidi kari asoiba yaurage haibanida makhoigi punsini aremba taba tare haiduna mama aina afaba pawta kaya pire amta laude yararo makhoise hainabada adubune haifam thokpani isani haina hai yajadragna toedana aida chachagraga lori kanadi phiro losilaga chatlage ta tomaldo seldi paikrabajani mana nahan pirakpa hangama palgi phi phanek to selaga chatlage ngai leiramani ngasidi sel khara piyo hainasu haikibani tanobi mapuroiba macha khangandana na ha makhaidagi nupa amaga khangnarami laikai gi tomal kauba matu macha leiraba nupa amaga khangnarami tanobi na ha amagumna machu ayakba fizol setuna ke mauna thorakdaga matu macha leiraba tomalga unarami makhoi anina unaduna leiringaida laikai gi mane lei haulakam haima ta tomal sidala ibasidi aikhoi gi ine lei haunina manu ukrabadi nadai jararoi nang hankro hoi hankrage adu tanobi ibani karam kanda chense haino as nangbu aibu na khoyumda pusinba ngamadro nangnabu yaradi aidi hojimak chatlasi haino iche hoi leiridudabu aina karamna yumduda leirudoino nangnabu yarabadine nachedi ngasima mapamda tanthokigadoribani icha singa amada lehalo aigi lentho mayam se nangi ngaktani aigi sel mayamdo naning tawjo ꯆꯦꯟꯕꯒꯤ ꯋꯥꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯇꯥꯇꯣꯃꯥ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯏꯅꯦ ꯂꯩꯍꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯍꯣꯏ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ ꯁꯦ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯂꯧꯍꯧꯔꯣ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯎꯅꯕ ꯊꯣꯛꯂꯛꯄꯗꯗꯤ ꯆꯦꯟꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯊꯣꯛꯂꯛꯎꯀꯣ ꯍꯌꯦꯡ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯂꯩꯍꯥꯎꯅ ꯇꯅꯧꯕꯤꯒ ꯇꯣꯃꯥꯜꯒ ꯎꯅꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯣꯛꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄꯤꯁꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯗꯅ ꯐꯩ ꯅꯪ ꯉꯁꯤꯗꯤ ꯋꯥꯔꯛꯀꯦꯀꯣ ꯇꯅꯧꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯅꯦ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯇꯅꯧꯕꯤ ꯑꯩꯁꯦ ꯀꯩꯊꯦꯜ ꯊꯣꯛꯀꯦꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯗꯥꯎ ꯊꯨꯝ ꯑꯃ ꯏꯌꯥ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯎꯍꯩꯗꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯊꯕꯛꯀ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯜꯂꯁꯤꯔꯥ ꯈꯜꯂꯤꯕꯅꯤ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯔꯣ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏꯗꯕ ꯃꯤꯒ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯄꯟꯈꯤꯗꯕꯅꯤ ꯅꯪꯗꯤ ꯅꯁꯥꯅ ꯈꯪꯖꯔꯤꯕꯣꯏꯔꯦ ꯏꯅꯦꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯏꯅꯦꯗ ꯅꯣꯡꯃꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯏꯅꯦ ꯇꯧꯅꯨ
ꯑꯩꯅ ꯏꯅꯦꯅꯦꯅꯅꯦ ꯌꯥꯝꯅꯅꯦ ꯊꯥꯛ ꯋꯥꯡꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯏꯅꯦꯅ ꯑꯩꯕꯨ ꯎꯔꯒ ꯗꯥꯎ ꯊꯨꯝ ꯌꯥꯔꯣꯏ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯤꯕ? ꯏꯕꯦꯝꯃ, ꯅꯪꯒꯨꯝꯕꯤ ꯅꯨꯄꯤꯁꯦ ꯎꯕꯗꯅꯦ ꯏꯆꯥ ꯏꯃꯧꯅꯒ ꯃꯇꯧ ꯇꯝꯅꯤ ꯈꯟꯕꯗ ꯀꯤꯔꯦꯅꯦꯍꯦ. ꯅꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯒ ꯈꯪꯅꯕ ꯉꯝꯕꯤ. ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯩꯅ ꯈꯪꯅꯅꯤꯡꯗꯅ ꯈꯪꯅꯔꯤꯕꯅꯤ. ꯃꯁꯤꯗ ꯏꯅꯦꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯨꯄꯥꯗꯨꯕꯨ 이puꯔꯣꯏꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯑꯩꯁꯨ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯇꯨꯅ ꯆꯔꯥꯒꯤ ꯍꯦꯜꯂꯒ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯔꯗ꯭ꯔꯣ? ꯏꯅꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤꯅꯦ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯅꯈꯣꯏꯒꯨꯝꯕꯅ ꯇꯧꯒꯗꯕ. ꯇꯅꯧꯕꯤ, ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯒꯅꯨ. ꯅꯪꯅ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯤꯕ ꯅꯄꯨꯔꯣꯏꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯗ ꯅꯪꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯛꯈꯤꯕ꯭ꯔꯣ? ꯅꯪꯕꯨ ꯃꯤꯉꯣꯟꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯅꯤꯕ ꯆꯠꯍꯜꯂꯛꯈꯤꯕ꯭ꯔꯣ? ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯑꯃ ꯐꯥꯎꯕ ꯁꯦꯠꯍꯟꯈꯤꯕ ꯅꯠꯇꯦ. ꯂꯩꯇꯩ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯏꯟꯊꯣꯛꯂꯤꯕ ꯅꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥꯕ ꯀꯌꯥ ꯂꯥꯟꯊꯦꯡꯅꯗꯨꯅ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯅꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯈꯪꯅꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯤ. ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯎꯕꯗ ꯇꯨꯀꯠꯆꯩꯅꯦ. ꯏꯅꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯆꯥꯁꯤꯡꯒꯤꯁꯨ ꯌꯥꯏꯐꯅꯕꯅꯤ. ꯂꯥꯏꯔꯕ ꯃꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯁꯤꯁꯨꯅꯦ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯦ. ꯃꯁꯤ ꯃꯌꯥꯝꯁꯦ ꯎꯕꯗꯒꯤ ꯑꯩꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯂꯛꯂꯤꯕꯅꯤ. ꯑꯣ, ꯅꯪꯅ ꯅꯆꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯆꯥꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯗꯕ ꯂꯩꯇꯦ. ꯁꯥꯐꯕꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯍꯟꯗꯕꯁꯦ ꯑꯇꯩ ꯀꯅꯥꯅ ꯅꯠꯇꯦ, ꯅꯪꯅꯅꯤ. ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯔꯥꯟꯕ ꯂꯝꯆꯠ ꯁꯦꯡꯗꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ? ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯄꯥꯝꯂꯤꯕ ꯅꯪꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯁꯥꯅ ꯈꯜꯂꯤꯒꯦ ꯏꯕꯦꯝꯃ? ꯂꯩꯍꯥꯎꯅ ꯉꯥꯡꯁꯛꯄ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯇꯅꯧꯕꯤ ꯋꯥꯈꯜ ꯍꯣꯡꯂꯛꯏ. ꯏꯅꯦ, ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯅꯠꯇꯦ. ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯧ. ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯨ ꯀꯅꯥꯝꯇꯅ ꯄꯤꯕ ꯉꯝꯂꯣꯏ. ꯅꯁꯥꯅ ꯊꯟꯇꯅ ꯄꯤꯒꯗꯕꯅꯤ. ꯑꯩꯒꯤꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯈꯟꯊꯍꯟꯕꯅꯤ. ꯃꯁꯤꯗ ꯅꯪꯅ ꯚꯥꯞ ꯇꯥꯗ꯭ꯔꯒꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯃꯥꯡꯖꯔꯦ. ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯅꯤ. ꯁꯦꯝꯗꯣꯛꯂꯕꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯣ ꯀꯟꯒꯗꯧꯔꯤꯕꯅꯤ. ꯏꯅꯦ, ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯖꯔꯦ. ꯑꯩꯅ ꯅꯍꯥꯟ ꯃꯈꯩ 이puꯔꯣꯏꯕꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯖꯔꯛꯂꯤ. ꯑꯩꯃꯨꯛ ꯋꯥꯈꯜ ꯊꯤꯟꯕ ꯅꯨꯄꯤꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ. ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯈꯛ ꯄꯥꯝꯂꯨꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯂꯦ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ 이puꯔꯣꯏꯕꯅ ꯅꯣꯡꯃꯇ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯛꯈꯤꯗꯦ. 이puꯔꯣꯏꯕꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯃꯜ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ. ꯏꯅꯦ, ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯕꯦꯝꯃ, ꯌꯥꯔꯦ. ꯀꯞꯀꯅꯨ. ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯍꯦꯟꯗ꯭ꯔꯤ. ꯅꯪꯅ ꯃꯇꯝ ꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯏꯅꯦꯅ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ. ꯕꯦꯝꯃ, ꯅꯅꯦꯅ ꯁꯥꯐꯕꯒꯤ ꯑꯋꯥꯕꯕꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯈꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ. ꯅꯪꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯅꯅꯦ ꯌꯥꯝ ꯄꯦꯜꯂꯤ. ꯅꯪꯅ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ. ꯇꯅꯧꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯃꯥꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯃꯌꯥꯝ ꯑꯗꯨ ꯈꯪꯖꯔꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ.